Jiribam district ki Boro Bekra sub division ki manung chanba Durgapur lamtai khunauda tha sigi kunipanda dukan ahum kuki khutlai paiba singna bom gi lan tarakhiba adu Universal Mothers Organization UMO na taraina laude Jiribam da leiriba Meitei khunja sing ningthina ngak senbinaba leingak na Ahenba force thajinduna kuki chin khutlai paiba singi mathakta operation thambiyu haina organization asigi president TH Sorojini Laimana leingak taksillakli Mahak na makha tarduna asigumba thawong huktaba ngakpi mathong huktaba thabak thawong chathariba asibu state leingak amadi central leingak na thidoktuna makhoi gi mathakta akanba action lawkhatkadabani thaudok asida chenaba khoding mak phaduna ain gi cherak pigadabani Manipur da nungsi chanana khundaminariba furup kayabu mache tanaba siliba lamdam asigi yeknabasing maru fangna muthatkadabani tampaki lamdamda mikhalgi paikhatlakpa thabakta combing operation tawriba asi chingi lamdasu tawgadabani Jiribamda leiriba CSO singna changshiliba khongjang kayada UMO mayailoi singna saruk yagani haina phongdorakli Micham mianda nomai kapsinba bom langsimba thoon ningdaba dukan mai na chakpa khopa taholiba ahbase India government amadi state government election gi mamangda athuba matamda walokin porkadawni lamtai kunauda Ahenba force thajingadawni karigi jawab adugumba terrorist king combing operation tawraga phadribano anagi thawin sino adugumba jaga border oribadada Ahenba force thamdraga tampak lamdana moi thare iba gari achauba nomai changdana bado karigi thamiba Jiribam Boro Bekra so ama thongadawni adu madada thorakba afata daita punaba ite government amadi India government pugadawni hauji bot le pagi MP le pagi langnariba kaidawse maram chade